Chief Minister N. Biren amadi MLA Minister singna ngasi Prayagraj gi Mahakumbha Mela da saruk yakhre. MLA Sheikh Nurul Hassan MPP Legislative Party gi lusingbo oina khankhre. amadi security force na thiba humbagi thabak zathabada yamlaba khusugulai kaya phagat khre kurumjari ISCOM news ki manipuri pau miyeng tabiri ba pumna makpo taram noksari hauzik mapung aiba pau sing pizari Chief Minister Nongthaman Biren, Minister Biswajit Govindas Konthokjam yauna Manipur lenga ki MLA Minister Singna ngasi Mahakumbha Mela da saruk yakhre thoram asiki sarugama oina Prayagraj da laiba Tribeni Sangam da iruptuna Chief Minister na lam asiki miyamgi yaipanaba irat thongni khre Chief Minister na social media da thagalakpa post amada hai sahi chamani fumari ki manungda amuk khakta lakpa Mahakumbha Mela da saruk yaba phangba silaibak phabane ngasi lengak asida yauriba cabinet minister kharaga loinena Tribeni Sangam da iruptuna irat thongni pangthoki loinena thoram aduda leibak asigi maru oina Manipur da santi purakpaga loinena miyamgi yaifa thaujal pinabiyo haina mapugi mafamda su thongni zakhi miyam su matik mangal laiba apunba Manipur amagidamak thongni minasi hairi Uttar Pradesh ke Prayagraj da Zathariba Mahakumbha Mela da saruk yaduna lamdam asida mahausa gi tangdu laitaba phibamda hanjillaknaba irat thongni bani haina Chief Minister amadi ate MLA Minister khara UP gi damak ngarang numidang Imphal thadoki bani Uttar Pradesh ke khomsat asida Minister Chongam Biswajit L Susindro Govindas Konthokjam MLA Case Ibomcha Sapum Kunjakishor Karam Syam amadi S Prem Chandra su saruk yari hairiba MLA Minister Singasi ngarang numidang wairam athengbada UP ki damak Imphal thadoki Minister Thongam Biswajit na Imphal thadok tringai mamangda aikhoi gi paumiga unaba amada mahakna hai Minister amade MLA singe khongsat asi UP gi Prayagraj da pangthokliba Mahakumbha Mela gi thoramda saruk yana bani Yunan Ha Minister Amit Sahana kauraktuna unabagi wafam laite haina phongdoklamki aikhoi gi paumina hangba wahangi paukhom piraduna Minister Govindas Konthokjam na hai Chief Minister na ngarang Delhi da chatkhiba aduge chapchaba maram khangba laite mahakti UP da pangthokliba Mahakumbha Mela gi thoram ama saruk yaba chatkadabani Yunan Ha Minister Amit Sahana kauraktuna wari sanabagi wafam laibra haina hangbada su mahakti madugi maramda khangba laite haina su phongdoklamkhibani National People's Party Manipur State ki luchingba tadube SCG MLA N Kaisi na manung matam sadana laikidaba asina maram oiraga Khatrigao SCG MLA Sheikh Nurul Hassan bo NPP Legislative Party ki luchingbo oina khankrai loinana MLA Nurul Hassan na NPP Manipur State ki working president oina thaupuragani hiram asigi matangda ngarang NPP ki National President Konat ke Sangmana Manipur Legislative Assembly ki Speaker T.S. Satyavrata da ai basirol matharakuna khanghan krai Haukiba sahi lising ani kulumdagi me ahumdagi hauduna Manipur thokliba irang asi laksanaba security force na jinga masung tampake district singda thiba humbagi thabak leptana sathari loinana tongan babafam chama supna mapanda checkpoint sing hangdoktuna pamdaba thodok sing thoktanaba akanba jaksal thorang sing lokhatli police ki pauna hai security force na lokhalakliba jaksal thorange sargoma oina ngasi ayuk pung 3 makhai taba matamda Kaksing district ke SPTS Bikramjit ke
mityang makhada SDPO Sugununa Luchingba Kaksing District Police Commando Wangoi Police Station BSF amadi Assam Rifles ki apunba kangbu amana wangu mamaiching amasung nongyai singi akoiba mafam singda pak sanati bahumbagi tabak zathaki maduda wangu nongyai singdagi jengbora amada haplaga losenduna thamlamba kusukulai kaya marom phagat pangamki phagalaba kulai sing adudi single barrel nongmai ama magazine yauba SLR nongmai ama .36 ki high explosive grenade ani tear gas grenade ama tear gas cell ama gram satruk lumba IED ani yauri hiram asiga mari leinana wangu police station da ke samalakatuna thizinbagi thabak sathari hairi amaromda Bisnupur district police amasung CRPF ki apun makangbo amana Bisnupur district police na konba ningtawkong ward number 1 da thiba hombagi thabak sathabada aina thingkraba lalolo RPF PLA gi miyoi ama fare hairi ngarang numidang pung nipal minute ni pumangarom taba matamda Lampel police station ge manung chanba langol lambi ge gripsa ground manakta sakang da besingna miyoi ama makhong da nongmaina kaplamle nongmaina pan badagi soklaba miyoi adudi laisang them kriti nganba sahi kunipal apokpa ngaukawi Churachandpur mandap lekai de ge haujikna langol game village zone 4 quarter number D68 talaibani tagdok asigi pau hek phangbaga mafam aduda Lampel police ki kangbo ama laktuna yangsin ki loinana oithang bakhongda nongmaina pan bedagi soklaba kriting anbabu rems hospital da bukhatuna laikana khi haire Manipur ge irang asiga mari lenana security force na jiribam da hangliba checkpoint ta asat awo gari sing sector bagi thabak chathabada truck amadage yamlaba winstrex phare haire Police ki pau asina hairi badi nganang numidang wairam pungmari taba matamda special mobile patrol unit Jiribam district police Kuntranipal suba Assam Rifles marfutaret suba CRPF ke QAT amadi samayang kaitaruk suba CRPF ke battalion gi apunba kangbu singna asad awok gari sing sector bagi thabak sathaki maduda registration number AS03CC0252 oiba truck ama khamduna thiba humbagi thabak sathabada nisau oina su sijinnabani haina khangnaba hidak yamlaba lokhubagi hidak yauramba thengnaki lokhubagi hidak bottle lising chamanga humpu adu tongan tongan ba box tara humdoida haptuna puraklamba thengnabadagi phagat kibani thogdok aduga mari lenana hidak sing adubo puraga lakhiba truck driver adusu phagat ki driver adugi mamingna maibam premjit sahi yangkhaini thoi apokpa m ibom chakawi Thobal district ki nongpok mai hizam khunau dagini tawdok asiga mari lenana makata na thijinnaba Jiribam police station da NDNPS ki makada case ama lakhatle hairi Thasigi tangtara dagi kunmari fawba zathagada batarani thoi suba Manipur Legislative Assembly ge taret suba mifam asida Manipur ge miyam CSO amadi club organization pumnamakna punna tungi mirol ge damakta amukta dilep minarasi haina imagi mairagi president TS Sujatana Fongdokre wafamasi mahakna Manipur Press Club da pangthokiba pawgi mifum amada fongdokibani TS Sujatana makhatara duna haujik thokdiba lal ase kanglup anigi oiba lal natte maitaina schedule tribe list chananaba hotnarubagi lal sunate masi state manung khaktagi oiba internal conflict su natte habisi mitsam miyamna khanglabani maram aduna masigi matangda assembly da mamuttana nainabiduna yamdrabada numit humni gi matam lauduna kanagadabani me thadagi haujik phawba separate administration amadi union territory gi demand taliba Manipur assembly ge members su oiriba MLA tarana ngasi phawba khongpham setna leptuna leiri adubo lemhauriba MLA yankhai dagi di ngasi phawbada makhoina taliba demand asi lale amadi maram chade haiba wafam amatta thamdaba asisu Manipur miyam pumbagi di khwaidagi laibak thibani haiki loinana opposition ruling amata khaidana thabak pangthok minasi hairaduna Lanjena duna leiriba imung kayana hanagi punsida hanjendriba phawbadi akhoi apunbagi khongjang amadi wakat ngasigi mapi mapa oiriba lengak loi singda thaminasi hainaso appeal tawki
TS Sujatana Fongdokibada Maru Oina Laklibe Assembly Mifam Asida Opposition Amadi ruling MLA Pumnamakna Kudyak Piduna Lamdam Asigi Hausik Oidiba Pibam Asigi Chap Chaba Haurak Pam Amadi Karaman Nimit Hada Irang Asiloisan Gani Amadi Lanjena Duna Lairiba Imung Pumnamak Masamasagi Mayumda Karamamatamda Hanzil Hangani Haibagi Akak Nabamatam Ama Pigadabani Hainasu Demand Tauki Ngarang nung til pung mari rom taba aduaida masagi oizaba khallaga Lemram warising dagi bimola masung thasana kobi nupi ani amadi lesombam Bamint amasung angom chawren khombana luchingduna Lanjadraba karisu khangjadraba relief camp talaiba mioi khara MP bimol akoijang bi yumda thomjilusi haina purakhiba adu laibak thibani haina kaisamthong top lairak hodam lairak amade apunba maira lupsingi mihut amana phongdorakle wafamasi mahangnangasi kaisamthong kaithelda kaisamthonggi maira paibi singna phamkiba mifam amada phongdokhibani mahangna makataraduna MP bimol akoijamna lok sabha da thamkiba wafambu aranma mongda uhanduna miyambu lan lamjingduna sarangna bathoale MP na ngangliba adu political gi awai akhum tawba oina urabadi aranba oigani Amaromda Lemram Warisingdagi Laklambi Nupising Aduna Hainingliba Wafam Adu MP Bimol Akoizamna Ngangkiba Wa Aduna Kulngakpasing Awaba Tahangadore Haiba Mali Hiram Asiga Mari Lenana MP Bimol Gilekai Mera Paibi Ama Oina Hainingbadi MP na Thamkiba Wafam Sing Aduda Village Volunteer Pankiba Sulaite Ngangkriba wafam sing adu social media platform da amadi YouTube da su yauduna lairi amadi lamdam asige akhang ai singna su achumba wahanthok thambi khraba laire handak parliament ta thamkiba wafam sing adu lebak pumbana khangna khrabani Manipur ge oiriba phibambo India pumbada khanganbagi apenba phongdoknarak khrebani matungda asingumba maram sadaba amasung yumpham yaldoba thawong sing asi tawbigano haiki Hausi paugi marak thana tenba break amatang laujari ISCOM Media Private Limited ki LCO sing da khanghan jaba notice asina office ta paisa thirak taba LCO sing gi office ta gi loba main line sing yarak taba matamda office na tai te lauzaroi leibiriba LCO sing na tha gi thipam thokpa paisa adu tha khudingi tang 15 phawagi manungda thidok piu Tang tara manga gi manungda thirak taba taragade mathangi thangnaba nimitta adom gi portal sing thingjinjaragani Due Labor LCO singna February tha phawbagi manungda sengdok pi daba taragade adom gi portal sing office tagi thingjinjaragani khanghan jariba ISCOM Media Private Limited Breaking the Taram Noxari, Makata Pauda, Handak Equidringai, Mamangdagi Hauna, Manipur Amadi Myanmar Gilonaba, Mafam Amada, Myanmar the best Toba, Cookie National Army, Burma, Amadi Manipurgi, Yawolo, People's Liberation Army, Amadi, Kangma Yawol, Kanaluk, YK, Elgi Marakta, Sauna Kutokna Kibatok Doctor like Kidraba, Lona Tinkrabala Loloki, YK, Elgi, Private, Moirang Tem Susil, Atopaming, Atobagi, Mangani Lehun Thoram, Nasipang Tokre, like Kidraba Private, Moirang Tem Susil, Apokpa, Moirangthem Kiran, Amadi Apokpi, Moirangthem Ongbi, Memsa Laima, Chatlibatha, Sigi Anida, Yaknabaga, Tengnabalan Pamda, like Kidabani, Mahak Sugunu Awang, like I, what number 1 the Guinea. Nasi you Mahaki Poknapam Lamdamda, Mafam Adugi, Amadi Atopa, Mapam Kaya the Gilakpa, Mahakmadi Mahaki, Imung Manunga, Kangna Chanaba Singa, Loinana, Kaidoi Lekai the Ladyba, Muikayana, like Kidrabagi Mafamda, like Katuna, Ikai Kumnaba Utki, Nasigi Lake Kidabagi Mangani Suba, like Hun Tambagi Tauram Aduda, Saruk La Yabala Kiba, Nupi Luchingbi Amana Fondo Kibada, like Kidraba Moirang Tem Susil, Lamdam Asida, Nang Liba Kanglup Anigi Marak the Tok Liba, Unkatnaba Asida, Mahak Masa, Saruk Yaba Tok Kibadegi, Tiba Kangdana, Laira Kibani, Tungda, Manipur Amadi, Myanmar Anigilonaba, Mafam Amada, Myanmar Ge Kukila Hobalup Amaga, Kutok Nabada, like Kidre Haina.
खंगलकप कुइद्री असगुम थौदोक कया अमा मरमदम ngaknanaba thawai katnariba matam asida political party kayana wakhalolgi khenaba thamduna amana amabu hunaduna leiriba thawong asi zathabiganu masigi mahutta pumnamaki yaifanaba thokliba lal asi athuba matamda loisinaba sinbiyu haina appeal tawki masiga loinana lengak pairiba singnasu irang asi athuba matamda loisinaba hotnebiyu haiki Maraiba kita makta loina kathok tana mama mapa thado maga sakriba isaina kayazu khoi phaba punbagi pot lakpase si jam thamoi soi adu si sum tawa matamda Manipur da akhoi gi lanse hana kuki ga maitai ga onjanaramba akhoi central force ka akhoi ga saunaramba se akhoi masen adum kari haini amaga muknara kanda mama mayam se mama gi di masa se state force ki sum mama ne ba ko kungai bi kisu mama ne ba khoi di isa mayam khana kum mama mayam chenthora kani mama mayam chenthora kanda akhoi gi masa warak na bagi tanja soidan thola kani adu matamda Manipur se kanana karmaina tasan doino habise akhoi lengak na wakhan kharati yamna khandaba matam oirabani makhoi masen akhoi gi Congress BJP manda adigi amaga akhoi gi mogi political kaino bias leina ba mogi political gain gi makta akhoi gi awai akhum tawna ba man mayam ma tholai se yam sengna kan yam thina tukachaba phawe akhoi mama moina ko akhoi si mayam je pamde akhoi na pambadi tawriba lan sigi mawong se loisanda isa inaw sing lekham magi adugi lekham thokpa lehan khiba akhoi gi nawraba isa kaya na ma khutta khulai pai ni hana bakhan poi bese kari de poi no je pohan da nangai gi tangdu leta ba lam do he nangai ha bese akhoi gi pali be sarkana amadi makhoi masen tumjin naraga minister oiriba MLA oiriba opposition adagi ruling gi post thado kana punjan naraga microphone da khatang da TV da dang thola ga opposition ga akhoi gi ruling party ga khatna bagi moi masen chumme moi achumba utna ngai gi point thinara ngangna bese akhoi mama moi akhoi sungta ta ningre su u ningre Kongpal Iran Pham Thongkhong apunba maira paibilapna sinduna khulngak pa phaba amadi hatkibabu yaning da pafongdok tuna ngasi Kongpal Iran Pham Thongkhong da wakat mi pham khrei wakat mi pham aduda khulngak pa phaba yaroi kanglai pak pungbada Armed Forces Special Powers Act 1958 lokthou matik sa dabalu chingba lothokadabani khulngak pa hatpada chenaba mathongna paba Manipur Police Commando sing thabaktagi khudakta lokthou haina thaba placard kaya susis nakhi wakan mi pham aduda saruk yakhiba Kongpal Iran Pham Thongkhong apunba maira paibilupki secretary Pangambam Ongbi Anita Laimana Fongdokibada Lairik Laisu Tamduna Mamagi Mathanungda Laigadauba Macha Sing Asing Asidi Makuta Kulai Paiduna Loizing Loya Singda Kulngak Patsat Libe Singbu Pa Libelengak Asina Pa Bapunba Matamda Tongan Ba Ek Kaya Pansil Liba Asi Yaning de Haiki Wakat Mifam Aduda Maira Paibi Singna Kulngak Pa Paba Yaning de Armed Forces Special Powers Act 1958 Lokto Mahiroi Hatpa Yaning de Habana Singba Kolau Kayasu Lauki Hokiba February ahumgi anganba ayukta yum maina chakhibadagi awabada raba lawar koide khuldagi TS danyagi awabada saruk yabaga loinana paumai naga yunan gi president RB panina luchingba tongan ba paumai gi lupsingi mihut kangbo amana mateng pangkhrei February ahumgi ayuk pung ama minute kuntra rom taba matamda thokiba mai chakpagi thogdok aduna maram oiraga TS danyagi lejaba pochai malsang pomnamak maina tumna chaktuna amang ata thoki thogdok aduda chawrakna lupalak humpuronggi potchai amang ata thoki mai adu karidagi horakhibano haiba ngasi phawba khangba ngamdana leiri thogdok aduda Naga Public School da class 10 tamliba dani ge machanupa tomba de rahawai soktuna Senapati District Hospital da pukhatuna lakana khi adubo mafam aduda lakana bangamda badagi Rems Hospital da refer tawki adubo laibak thibadi mahak Rems Hospital yorokpa matamda Sire haina doctor na khangalakibani awaba taraba imungi mioising aduga unaba aduda PNU gi president RB Panina thogdok adu yamna thamoi sokna nungaite zahi nauriba mahiroi amagi punsi mangkhiba asimak yamna chawba mangjaba amani masidagi hena thamoi sokpa ama amuk leitre TS danigi awabada phurup asige mipung khudingmakna saruk yari amaromda Indian Red Cross Society Senapati District Branch ki chairman Benjamin Tauna luchingba
mihut kangbo amana yommaina chakibadagi awaba taraba TS Dani imung manungda mateng pangkhre IRCS Senapati branch ki mihut kangbo aduna thokdok thophamda chattuna yengsinki loinana leihoriba imung manunggi mioi singna season nanaba khudaki oiba tengbangi polam sing sukhasanna ki Guwahati da pangthoki ba kunmathoi sube edition 11 Mega Miss North East 2025 da Manipurdagi Christina Phairoism amadi taramari suba Mega Mr North East da Nikhil Okramna haibe event ani asige title laurakre Christina Phairoism amadi Nikhil Okramna title ase lauraba matung ase Imphal International Airport da thunglabada miyamna makhoibu laipareng huktuna taramna oki Credit se aigidi yamna yame aigidi oza se yamna adukimatik leikhe aigi imanaba yamna phai aigi oza guru aigi oza Rakesh aigi oza grooming class to ko mem kapita che denubi oza Dilip aigi oza gi oza ngatane ado aigi imanaba se yam phaba nangi namanaba sing si yam phai moina recognize taweba aigi post for ama bo oro adai uraga ado aigi yamba ani leijai aigi yamba ni so aigi yam support tawe aigi imana asukimatik aigi honabi ko paisa bu leitrasu leina bekta thiba ado akhoi aigi baba pabung yam phai moina ai bo to family background support yam taw se yam na maru oye mayam da punna koi okri bala ku se yam harau de sahasu you ko han ba de yam na nervous tak ko ado matung de yam harau e de ko mama ai ba ina manabi de ta hoi mai yam na support ok ba di de ge education adagi ma'am sujita adagi agi manabi piti Selina moi ma'am to bi ko adana atayo ma'am de su ai support id ko che ma'am moi ma'am de su thanga jo phong je dei moi na wa ba ma'am do word oi nai do khan ki ko ana ai harau de yam ai hau ji ko graduation tam graduation je loi baga ai cabin crew gi tang ge nai adu gi em da tham lo haji gi oi na nungai ba phongdokuna lekai asida so chamba thoram amaga loinana mahakpu taramna okhi okpagi thoram aduga mari lenana club asigi president Phairoism bimolna phongdoki bada lekai asida ki haukiba Christina Phairoism na lamdam asigi mai purakpa si chakthok chaningai ni hairaduna matung tarak bada so Christina na tongan ba event singda mai pakpa oirasanu haiki amaromda live on Mega Miss North East ke title laurak khrabe Christina Phairoism na phongdoki bada mana asi phanglakpada nungai ba phawi miyam gi thakjalna mai paklakpa oibana mana asi miyam da kathokli tungdasu masidagi henba event singda mai paklakna bokhna bada pukning thogat piyo haiki Guwahati ki Ulubari da laiba Sri Aurobindo Vidya Mandir Provincial School Ulubari da nongmagi oibil legal awareness campaign ama legal aid club LAC project zina sinduna ngasi pangthokre hariba awareness campaign aduda school asigi headmistress Minu Kakati deka amade project zigi board committee Longjam Samson na mayai tangbal lauduna haudoki project zina Manipur gi manung da laiba school singi mahiroi sing da khak natana India gi atopa state sing da so Manipur da headquarters oiriba non profitable students organization asina campaign asi satharagani hairi India pumbada lairiba mioi singbo angang ahal amadi naha khaidana makhal makha kayagi awareness pinana bokhotnabagi saruguma oina Imphal manungda chatharamba legal awareness campaign adu lemhauriba North East ki state singda so chathanaba sem sabaga loinana ahanba oina Manipur gi wangmada lairiba Assam gi Guwahati da laiba government school ama oiriba school asida POCSO Act JJ Act Basic Legal Child Right da yumpham oiraga pangthokpani Union of India ge manung chana lairubana India ga state ama oiriba Manipurna laibak asida sotha balamdam ama ohennaba world competition asida yaunabage tongan ba university college singda tamliba mahiroi singna punsinduna mangjil thaba Manipur khunai ama semnana bokhona ba madi hogalak liba generation sing asibo khangpham thokpa leifam thokpa knowledge sing formal education singdage Pangloida bus singbo awareness pibagi thabak project zina hobani hari
angangsingga mari lenaba law amadi act sing asi haugalakliba nahasingda khanghandaba yadaba machak ama oibana angangsingbu phataba lambida sattanaba amadi makhoida phataba tawrakpa matamda logi oiba mateng karamna phangani amadi mataw karamna thengnagani haibasi matam sana khanghal haugadabani haiba wakhalolda legal awareness campaign sing asi sanction bani hairi asigumba legal awareness campaign sing asibu sinbiningba local club maira paibi organization amadi institution sing project z ge social media ge mateng ase lobiba yagani haina legal aid club project z na miyamda khanghalakle Manipur University Department of Vocational Studies and Skill Development IRCS Imphal East District Amade Blood Center and Transfusion Unit Janims Hospital Porom Partner Kusamnaduna Sinduna Nomagi Oba Voluntary Blood Donation Camp Ama Nasi Janims Blood Center the Pangthokre Manipur University Department of Vocational Studies and Skill Development ke Mahairoi Haubism Sophia Devina Lusingduna E Katpagi Thoram Aduda Indian Red Cross Society Manipur State Branch ke Technical Lead Karisma Sarma Yauna Nupi Donor Mapan Amadi Nupa Ani Puna Dona Taramathoina APK Hazulu Selakpada Maru Eba Pau Amok Chief Minister N. Biren Amade MLA Minister Singnasi Prayagraj ki Kumbh Mela da saruk yakhre MLA Sheikh Nurul Hassan NPP Legislative Party ki luchingbo oina khankhre Amadi Security Force na thiba humbaki thabak sathabada yam labaku sukulai kaya phagat khrai Hauzik phawbagi oina de ISCOM News ki Manipuri pau mathang asida loisinjari mathangi news bulletin numidang pung 9 taba matamda prime time English news amok phangbigani